Lupa Crore Changna Yankai Changna Paikhatkadaba Imphal Smart City Mission gi Thabak Shing Mapung Phana Pangthok HOUDABA gi SAMAI LEIKHRE Lupa Crore Marifutara HUNKHRE WATHOURIBA Sing PAIKHATLABADI State LEINGAK Sel PUTHOKPHAM THOI CEO Kumjalis Lisinganiga Kunmari gi May Kuntarukta Narendra Modi na ihan hana leibak asigi Prime Minister oina wasak lokhibaga ikan kanadana leibak asigi city chama khangatuna city sing asigi infrastructure public transport semgan aba amasung senmit lon chawkhat hannabagi pandamda smart city mission haudokpada manipur gi Imphal yaukhrabasu mission asigi matung inna pirakpa Lupa Crore Changna gi mathakta manipur lengakna Crore Yankai hapchilaga apunba Lupa Crore Changna Yankai na semgat chagatpa haukhrabasu mission asigi Thabak Shing Mapung Phana Pangthok matam lokhiduna maipak na paikhatpa ngam HOUDABA state asidagi smart city mission samai laikhibaga loinana lemhoba Lupa Crore Marifutara Union LEINGAK Mari Leinanaba Ministry da HUNKHRE Smart City Mission asi Narendra Modi na Prime Minister oina wasak lauraba matung June 15 lising aniga 15 da haudokhibani mission asina lebak asigi city chama konsinbada Imphal city shu yaukibani city chama asi mission asigi matung ina semgat aba city amamamda Lupa Crore lising amamam kaitokibani hairiba senfam asigi manungda Union LEINGAK na tak tangkai puthoklaga tangkai amana city singi asigi state LEINGAK singna puthokadabani mission gi matung ina wafam asi leirabasu manipur yauna state kharana makhoigidi Union LEINGAK na chada marifutara puthokpiyu aduga chada tarana makhoina puthokchage haiduna taknaba yaurakhi wafam asi lakpadagi Union LEINGAK na Lupa Crore lising amamamgi manungdagi Lupa Crore Changna di Union LEINGAK na puthoklage masida state LEINGAK singna Lupa Crore Yankai Puthoklaga punna Lupa Crore Changna Yankai gi senfam sing makhoigi city sing the smart city ohenna ba sengatpada yanakibani Union LEINGAK na puthokpada yanakiba Lupa Crore Changna gi senfam asishu amumukta mission asigidamak punna pithokpa natte semgat kadoriba city sing adu state LEINGAK na puthokadaba thabak thoram singi project report thagatlaba matungda madugi matung ina sel pitharakdabni pirakliba senfam adu sizinabagi utilization certificate piraba matungda makhataba project ki senfam amu pirakadabani misal asigi matung ina paikhatkadaba thabak thoram singi sel lauthokpam yabagi aroiba March Kunthama Toy Sing Aniga Kunmanga da oikibani piriba aroiba matam asi fawada laibak asigi apunba city chamagi manungda nimfu humdoiromdi Mapung Phana mission asigi damag Union LEINGAK na piba senfam sing shijinna duna thabak paikhatpa ngam HOUDABA yauki wafam asi atopa city singi oirabasu manipur gina matam chana utilization certificate pikhatpa ngam HOUDABA dagi Union LEINGAK na pirakani haikiba Lupa Crore Changna amasu masida state oina puthokadaba Lupa Crore Yankai punna Lupa Crore Changna Yankai gi manungda supnatangi Lupa Crore chamriga humfurom tamak sizinaba ngamhauki lemhauriba Lupa Crore Marifutara gi senfam center asida handokhibani mission asigi makhada manipur gi kumja english singaniga tara taretagi hauduna Imphal Smart City Limited semduna thabak thoram sing paikhatpa hauki thabak sing asi haurabasu manipur LEINGAK na puthokadaba state matam sana puthoktabadagi Imphal Smart City di thabak thengtha halaki chairak sida May 2023 dagi tholakliba irang asina maram oiraduna utilization certificate pikhatpa ngamdabadagi makhataba project thagatluba yaraktaduna lemhauriba senfam asi handokhibani Prime Minister Narendra Modi na haudokhiba lebak asigi city chamabu smart city ohenabagi mission da Imphal city yaukhrabasu masigi thabak thoram sing Mapung Phana Pangthok ngam HOUDABA loinana aremba sel handokhibagi matangda pauche asina Imphal Smart City Limited Chief Executive Officer Thimbaijam Hari Kumar ga unarubada mahakna hai mission asigi makhada river flood project Kangla Nompok Torban semgatpa smart bicycle sharing scheme haudoktuna cycle thamba bicycle station semgatpa khwairamban kaithen gi khongna chatnaba mafamda cultural plaza semgatpa Virtikendrazit Park ka thangnana Johnstone Higher Secondary gi school gi walda Anglo Manipur gi war amadi BT Park ki maramda ithokpa poster story semgatpa gi thabak yauri chatliba chahi sigi August tha fawbagi manungda thabak sing asi loishinaba pandam thamdi mission asigi makhada
Mall Road Nongpok Thong Integrated Command and Control Center Building Semgatkhre Minuthong dagi Sanjen Thong Fauba Imphal Turel Torban gi Nongpok Torban dagi Turel Wamada Miyamna Chathok Chasin yanaba lambi sembagi thabak paikhatpa haukhre Minuthong dagi na Nongpok Thong Fauba gi lambi di semba loikhre adubu Nongpok Thong dagi Sanjen Thong taba lambi di miyoi khara na lam khopchilakpadagi eviction tauna ba honarubada high court ta petition fine tawsilakpadagi thabak makha chathaba ngamkhidre hairakhi mahana makha tana high mission asigi makhada rotary parking mari semgatlakadaba ahumdi mafam phangdabadagi ama khaktamak semba loishile sangagadabada ngaire Imphal municipality corporation akonba mafam singi oina property tax khongatpada hena khudong chanaba platform semdona sinakre khwairamban kaithen ahungi underground da gari parking sengatpa loishilakle thabak sing asida natana atopa thabak macha kaya su mapung phana paikhatkre thabak sing asi mai pakna puthoklaba matungda IMC da sinaramgani hairi misal asigi makhada pangthokadaba WATHOURIBA Thabak Singdi Mamangi Kumja English Singani Kun Mangagi Mars Fawagi Mamangda claim HOUDABA Makhatana Sel Loba Yadri Kariguma Thabak Sing Asi Paikhatkige Hairabadi Manipur Lengakna Sel Puthokpa Mathok Tare Hairakhi Manipur ge Oina Senthok Leitaba Amasung Irang Thokchilakpana Utilization Certificate Matam Chana Pikhatpa Ngamhodabadagi Lupa Crore Changhaga Yankhaina Sengatkadaba Lupa Crore Chamri khara helaga khaktamak sizinaba ngamhobani hairakhi India lengakna Manipur gi sengat chagatna ba Lupa Crore kaya gi senfam thadaraklabasu state na puthokpa ngamdabadagi Mapung Phana senfam sing asi sizinaba ngamdabadagi yamlaba senfam kaya center da amu hankibagi manungda Imphal Smart City shu mangjin thana yauramle Imphal City bu Smart City oihanduna leibak asigi khaktan natana malengi miyang gi pukning chingjin fam oihangadaba project asi fauba lairaba state oirubana natraga state lengakna thawai yauna pangthokhidabana ra Mapung Phaba ngamhodre Manipur gi senmitlon da mating pangliba tourism sector su hojik oiriba law and order gi fibam sida no manoma gi shoksilakle